Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari. Ngasi muglawbirasi Thamoi Machet 19 subatangka. Nungsi sayhauda minamba nungsiba oikibana mipaina tatu yengli. Danabir nupidugi pakhatpa matauda nokmi yenglaga. Namit ushilo macha. Kay gino dada. Danabir nokmi tauba sakfamdu hanjinde adumak tapna. Kizabro ise. Kizade. Adudi ushilo dana mito. Nirlima mamitu tapno ushili Danabir pockete yauriba ring yauba box masali lok thoklaga khudoptu nupidugi oigi khuning thauda season bi aduga nungsina khutta chupi. Nirlima mamit tapna panglaklaga tathak makhutu thangatlaga yengi. Mana kizari ruduga taurakli siga khallubada mapi ira chelai. Kaigino kapke tauride. Macha dadagi mangda nangi mikipi amukana tahalakano. Nangi mikipi uraga ai isana isa phathabangamdi. Nupidugi makhutta box tuda yauriba ring du paheli aduga dadada muksirose. Nirlima kapnok tauraga Danabirgi yet thangba khuning thauda khudoptu sizili. Macha, kay haige dada. Ngasidagi nangse aigi oirabani. Aisu nang khaki oirabani. Khudopsina saki oirabani. Dadadi nangi thamoido adu khak pamjabani. Nangi ahenba karigumba amatta pamdi. Nungsina nupiduda yenglaga makhut anidu nupidugi narumda tapna thingjali aduga laibakta nungsina machilna thengi. Nirlima ikaina tumina non thaduna tapna. Halase dada thingani. Danabir nokmi laknara e. Nangdi dadada kemta piraroidra. Nirlima ipangpang na. Kay piyo haino aidi kemta supurakte. Kem purakrasu nangondagi adong pirakpiyay kaino. Irang po ba mino kaloy na nanupidugi pambom da magi pambom na kakili Nirlima su ingak na. Kay Danabir nupidugi manakta khajik changsilaga. Athumbi amatang. Kaino thumbi haibo aidi mithai so mata yaudana. Danang mithai chaningliro adugibu mayam leibige lao. Gari gi thongdo hangdogi tawi Danabir Nirlima gi khudangdu ta pharaga. Mithai na temi machanangbo. Karino haibado haidana aina kamaina khangduino. Chemistry da yauba potassium do symbol ki oidana adudo aina thumbi onthokpanida. Nirlima nupaduna pairiba magi makhuttu phatsa toklaga. Dadanang ikaiboy nupadugi thabakda set tharamlaga garigi thongdu phathanglaga chongthaki aduga hekta chenki. Danabirdi nupidugi mataududa mamit kadulak thoklaga yenglaga lei. Masu fatkum tharaklaga nupiru tanarai aduga mamangda sathachili. Hando haibane. Amuksu chenki getawi Danabir Nirlima makhuta satkaraga. Karino toridubo minu uraga kai khandoino nang toridubo aisu mayam changdana folage hairaba. Nirlima peri yenglaga. Dadaga hanminaba ngamaroi ai thanta lehorani sida natraga ithanta hanjakrage. Kirup yenglaga makhutu satok na bahot nay Danabir nupi magi matauda nungsibana silore nokning basu fauri tapna haira e. Macha dadana fagi tawbani nangna yadaba mata dadana tawi promise jaksina thamo hayengwai nangna dadagi nakta leiraba kanda oina charage thumbisu. Nirlima khangkau kaura e. Dada Danabir nokmi Haune amuksu soikre lao thengkini ai nang chen bangang khiroi ko. Nupidugi khudangdu pairaga chingduna puraklaga gari da kahali masu karaktuna gari tapna thauba horakle. Sum thaurakpana Bisnupur police station yorak padaida check tawduna leirami. Gari da tapna khamlaga Danabir su magi che changdu puthoktuna pi. Magi service ki card tu ubada police constable amana. Sir, yarni chatpiro.
Garidu thauduna chatre ngasaidagi side amada check toramba nanaudu Nirlima ubada nupadu kanano haini yenglakpani nupadu ubada mamittu arai kai suklaga yengduna lehaure Nirlima nadi ukhiba nate dubu Danabirdi chinbaldo haifitang chinglaga nokfet tawkibani Garidu sum thaurakpana Nirlima hoigi khungi khongnang makhongdu yaubaga garidu khamle Danabir Nirlima de yenglaga nungsina Macha Garigi mangda leiriba khaw macha du lauraga pi Kaino sibodada Danabir nokfet tawsilaga Yumda yengluro Nirlima nokmi tapna lauraga garidagi kumthakre aduga chatpa hokre Danabir su garidu mamai leiraga thawkre Nirlima begtagi phone du laukthoklaga Elizabeth call tawshili waiting leirami Elizabeth na somda As tamacha ichan call tawsile ei horen tawraklage ko Sanathaina khumbaga taramdabi call du fatkaklaga Nirlima gi call du paikhatli Hello nupiya Ili leirak machinda thoklaga leiramo ai yumdai thanda changba ngamaroi nanga changminaseba Kine kiriba nawana koiningliba thamoyare tholake ai Thongalda tholaktuna ngairaga lei Nirlima su leirak machin yausilakle Elizabeth prap chansilaktuna Nupiya nangdi khongla lagliro Natiye khongnang makhongda lehoraba ido Asigi khongnang se nungbu nungsi tawrise Ekhoi mayamgi nupa ngaifam nupa unafam oiraga leirabani mitti fazana naramdoi manro khongnang se ekhoida Nirlima Elizabeth ki makhuta khawduna set tharaga Asing baisu ekhoi khungi nupi yamba asigi khongnang se asteloi na ngaibani nupa unaba chatlamdai su halakpasu sida anambana lehobani nungsi ko sigi khongnang se Elizabeth na Aina khongnang se oiramnadi masa sinane phatrat kanthatnibu Ani du punna nokminai yumgi thongal yoraduna punna changminarakle Sumangda mamana thumok den sangkhara haplaga leirami machanupi ubada Ichan ima kaithela chawbada insangse amta tharugi nang thabak loisilamuko nang tamu chawgi chakti hapluranu sosti ma lei haina chatkrabani Hoi ma Elizabeth su Nupi aisi ima chapadi haurage natradi nangna yemuk thindoini Lao ima ga chatkrase Elizabeth Nirlima bye tawsilamlaga mamaga punna thokminakre Nirlima sumagi room hek yobaga taha Danabirna pirakpa bag machadu horen kone yenglagi khanduna famungda thami aduga dress hongkre loibaga sumchittu pairaga imung mangol sumang sitnana loishinkre loibaga sumangdu matek ama taithokle aduga laiduk thawmai katli kitchen da muk changlaktuna chak thagatpa hokre Somdana Nirlima thanamlaga hankibada Danabirdu lambida police gari amana magi gari gi mamangda thalaklami aduga wahang pahang tawdana gari dagi fatching tharaga masada yauramba pochai makhai loina lauthokre Kaino torisibo Police tuna Nang kanage party na hayo Kaino party haisnamo noigi se mi onaran male ai pochai singdo bibiro ai khitang thure Police tuna constable singdon silaga Hey masi gari dapselo noi amana magi gari thoroglo Noi torise kitang phajaba wale mi masa khara yenglaga thabak tawba phabane Masi yam phawine Asi hairaga police constable duna gari da moi ahum mari tawraga instantly aduga station tamna gari do thorakre Station yauri Danabirdu manungda pusilaktuna lokap ta thamkre Somdana hayengdagi thabak mafamda chatna daurabanina haiduna chak chara ama chaminasi hainaduna lemba Romesh marup anidu Romesh ki yumda insang kanna thongli Romesh na insang du otna Nupiu na bachat ki banupadu chahi sudriba ngang du puraga lakla chalo hoju phabu yautrisibo Lemba namu Kaino haisibo asengbagi thabalda thengnabadu koirabo Danabir se angang di oiramdoi malibo Angang ni kaino Danabirna chahi nipan mapan halamni insang se loisilaklabaneba hojik phabu yoksilakteba adha mora oira lekraba kaino Lemba kudang gari da thangatlaga yengi aduga Pungdingalida taru mukai tada ngari ngak ngarisi
Tanjadada lembagi call laksili. As station gini faraktiba. Call du receive tawi ngahak wari sanara call du thamnari. Lemba hauzik Bisnupur Police Station da SP oina leibani. Lemba Ramesh on silaga. Bye, I station fauda yaude yariduri. Aruba case amaleri. Ramesh machinga da thiraga. Namaimat. Ngasine nong phadok punbisda amasu matuna bachakibadagi halakte. Aduga nangsu case aruba lakli. Ai thanda chahawro hairo no yise. As farakti ba nangsu ba. Yada tawri ni kaidoroge. Nangsu force ta leri ni khanglamni doina. Soksidi aruboy beni. Koi station gi constable ama thiba khangde tawraga karamba party na no khangde. Pharamdana. Adura chena ba mi oira male phare na hairi. Adu ngak yoruda yaroiba. Phatna bu nungai tawse. Police su phaba horoklaba. Nangsu section ba phai. Loshiloko wathi tawle nangsu ngak yoruse. Ha, ai se jateba. Hoine chatpe yai. Police phari ba nupa or nupi do masak khangho bu chumi. Insang do loishilaga thanamle aduga mamada thanabri loba chatli hairamduna anidu limbagi gari macha duda punna station tamna laklami. Station yauraduna anidu punna changminarakle. Leiramliba constable duna lemba ubada salute tawi. Lembana. Kadom da lege. Sir, lock up tale. Lembaga Ramesh kadu lock up leiriba domda yaurakle. Manung da leiramliba midu ubada anidu chap manana haina machinda soli. Ramesh nokning luri magi maruptuna lock up manung duda tumina famlaga leirambaduda tik nokla Lemba sa dumangai madi nokpadu tinglibani. Lemba nokmi constable dudon silaga. Asi aigi room da puro. Aduga fabda yaruba SI constable loina suna leina bahaiko. Danabirdi lemba ubada nokmi tauribani mangonda kaisu hairam da bichatkiba ubada pisum sui. Ramesh nokmi matungina duna chatki. Constable do karino haina khali aduga danabirdu lokap tagi lauthoklaga lembagi room tamna purakle. Lemba chair du da famlaga leirami. Danabirgi makutta hapliba handlock to ubada constable do don silaga. Handlock to lokho. Makha muktara Ma fa ba chaluba SI do laona hayo. Tanjadi da SI do changla Sir, I am ta. Chango. Danabirdu on silaga. Pamu. SI da muk on silaga. Nangsu phamse. Kanana pirakpa paunu noida. Yani sir, ay dum lepchage. Faruba constable masana pirakpa pauni sir. Lemba na makha muktare Constable do koksilo. SI do fathoki lemba danabidon silaga. Bye, kamain tawbano. Danabir su wari do haifet li duna khangali wari do tabada sofa da famlamba Ramesh di mamit mana chap yungkrabani lemba su makok haifet hotli. Tanjadu do SI duga constable duga changla lemba constable do on silaga. Jumla bose nangna fai hariba mi do kari party ni ba. Nanau do khara di khoktak charabani irem lemna dhanabirna chair do da famlaga leiramba do ubada mana khallubaga onaramba da karino haina khalli. Nanauna. Jumi sir, kari party no haibri khangjadre. Geng khutpu amadi oiduni. Kanano karino di hanana khanglabo. Magi chechang yaramdra. SI duna khumla Yarami sir, yengzadri, thabagatai tonabo hotnari kanda. Lembagi table da danabidagi laukiba chechang singdu thami. Lemba wallet tu laukhatlaga danabirgi service ki card tu lauthoklaga mangda lepliba ani da utli. Noi bohana kanano karino haibado yengba yaina. Mi amabu faninge haidana noina maral ama pisilaga farak lema mise. India ki force ki achoba thaudang loriba army ki officer amani. Noi ki mathakta case amuk pangkhalaklabadi noina tawriba thabakse police pu min chathi na bohotnabani. SI du matin kangle khanaudi kangle nanau su chap manai adubu SI du na tapna haire Sir, ekhoi yengja hodre paw ma phangbadu da ekhoi sacharubani. Lemba danabidon silaga aina madi ekhoi police ke side tagi paw phangna ba khara wat ki banani haina thamjage. Sir da
ꯑꯗꯨꯒ ꯀꯣꯟꯁꯇꯦꯕꯜꯁꯦ ꯁꯔꯅ ꯐꯨꯔꯨꯏ ꯍꯥꯏꯕ ꯑꯃ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯙꯅꯕꯤꯔꯁꯨ ꯈꯨꯝꯂꯛꯏ, ꯁꯔ, ꯑꯩꯒꯤ ꯐꯣꯟꯁꯤ ꯑꯝꯇꯪ ꯂꯧꯖꯕ ꯌꯥꯒꯗ꯭ꯔꯥ? ꯑꯗꯨꯒ ꯑꯩ ꯋꯥꯔꯤꯗꯣ ꯍꯥꯏꯖꯒꯦ. ꯌꯥꯅꯤ ꯌꯥꯅꯤ. ꯃꯔꯨꯞ ꯑꯅꯤꯗꯨ ꯑꯣꯐꯤꯁ ꯑꯣꯏꯕꯅ ꯔꯦꯁꯄꯦꯛ ꯑꯃꯗ ꯋꯥ ꯉꯥꯡꯅꯩ. ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯄꯤꯔꯛꯏ. ꯙꯅꯕꯤꯔ ꯐꯣꯟꯗꯨ ꯂꯣꯛ ꯍꯥꯡꯂꯒ ꯂꯦꯝꯕꯗ ꯄꯤꯁꯤꯜꯂꯛꯏ. ꯁꯔ, ꯁꯤꯝꯇ ꯌꯦꯡꯕꯤꯌꯨ. ꯂꯦꯝꯕ ꯐꯣꯟꯗꯨ ꯂꯧꯔꯒ ꯌꯦꯡꯏ ꯑꯗꯨꯒ ꯁꯥꯎꯅ ꯅꯅꯥꯎꯗ ꯑꯣꯟꯁꯤꯜꯂꯒ, ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯅꯈꯨꯠꯇ ꯂꯣ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯂꯤꯕ ꯅꯪꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯁꯨꯛ ꯎꯁꯤꯠꯇꯕ. ꯅꯪꯕꯨ ꯉꯁꯤꯃꯛ ꯑꯩꯅ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯕꯁꯨ ꯉꯝꯃꯤ. ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯑꯗꯨꯃꯛꯇꯤ ꯇꯧꯅꯤꯡꯗꯦ. ꯉꯁꯤꯅ ꯅꯪꯒꯤ ꯐꯥꯔꯁ ꯑꯦꯟड ꯂꯥꯁ ꯋꯥꯔꯅꯤꯡꯅꯤ. ꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ. ꯅꯅꯥꯎ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ. ꯑꯦꯁꯥꯏꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯉꯥꯡ ꯉꯥꯡꯈ꯭ꯔꯦ ꯏꯇꯞ ꯇꯞꯅ. ꯁꯣꯔꯤ ꯁꯔ. ꯑꯅꯤꯗꯨ ꯊꯣꯛꯈꯤꯕꯒ ꯃꯔꯨꯞ ꯑꯍꯨꯝꯗꯨꯁꯨ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯙꯅꯕꯤꯔꯒꯤ ꯒꯥꯔꯤꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ. ꯂꯦꯝꯕꯒꯤ ꯒꯥꯔꯤꯅ ꯁ꯭ꯇꯦꯁꯟꯗ ꯊꯅꯝꯂꯦ. ꯒꯥꯔꯤ ꯃꯅꯨꯡꯗ ꯔꯣꯃꯦꯁꯀ ꯂꯦꯝꯕꯒ ꯑꯅꯤꯗꯨ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯄꯥꯏꯔꯦ. ꯙꯅꯕꯤꯔꯅ, ꯈꯔ ꯅꯣꯛꯂꯗꯤ ꯌꯥꯔꯦꯗꯅ ꯕꯥꯅꯦ. ꯂꯦꯝꯕꯅ, ꯏꯕꯣ ꯅꯪ ꯑꯃ ꯃꯊꯣꯡ ꯆꯥꯗꯦ. ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ ꯑꯃ ꯉꯁꯤꯗꯤ ꯂꯣꯀꯞ ꯌꯧꯔꯨꯔꯦꯅ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯅꯕ ꯇꯥꯔꯦ. ꯔꯣꯃꯦꯁꯅ ꯑꯃꯨꯛ, ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯔꯚꯤꯁ ꯀꯥꯔꯠꯇꯨ ꯎꯠꯄ ꯌꯥꯗ꯭ꯔ ꯁꯤꯅꯤ. ꯑꯁ, ꯑꯗꯨꯒ ꯅꯪꯕ ꯅꯠꯇꯦ ꯃꯤ, ꯍꯦꯛꯇ ꯈꯨꯠꯀꯁꯦ ꯊꯥꯡꯒꯠꯂꯒ ꯂꯣꯏꯅ ꯃꯨꯟꯈꯤ ꯍꯥꯏꯕ. ꯂꯦꯝꯕꯅ, ꯅꯪꯒꯤꯁꯤꯗꯤ ꯂꯤꯂꯥ ꯑꯃ ꯂꯩꯗꯥꯏꯅꯦ. VDFꯅ SIꯔ SPꯔ ꯀꯩꯅꯣ ꯑꯃ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯛꯇꯦꯅ ꯍꯪꯉꯣꯏ ꯆꯨꯡꯍꯟꯕꯗꯣ ꯌꯥꯝ ꯃꯥꯜꯂꯛꯇꯧꯔꯦ. ꯔꯣꯃꯦꯁꯅꯁꯨ ꯑꯃꯨꯛ, ꯑꯁ, ꯃꯨꯈꯥꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯂꯤꯂꯥꯗ VDFꯅ ꯍꯪꯉꯣꯏ ꯆꯣꯡꯍꯟꯕꯗꯣ. ꯑꯅꯤꯗꯨ ꯁꯤꯅ ꯅꯣꯛꯈ꯭ꯔꯦ. ꯙꯅꯕꯤꯔꯁꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯁꯨ ꯌꯥꯎꯅ ꯅꯣꯛꯂꯛꯂꯦ. ꯂꯦꯝꯕꯅ ꯑꯃꯨꯛ, ꯉꯁꯤꯗꯤ ꯃꯍꯤ ꯈꯔ ꯄꯥꯏꯁꯤꯅꯦ. ꯑꯣꯐꯤꯁꯔ ꯁꯥꯍꯦꯕꯅ ꯂꯣꯀꯞ ꯌꯧꯔꯨꯕꯒꯤ ꯄꯥꯔꯇꯤ ꯇꯥꯔꯦꯕ. ꯔꯣꯃꯦꯁꯁꯨ, ꯌꯥꯏ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯥꯍꯦꯕꯀꯤ ꯇ꯭ꯔꯤꯠ ꯇꯥꯔꯦꯅꯦ. ꯙꯅꯕꯤꯔꯅ, ꯅꯪꯗꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯦ? ꯔꯣꯃꯦꯁꯁꯨ, ꯍꯣ, ꯑꯩꯗꯤ ꯂꯣꯀꯞ ꯌꯧꯗꯤꯌꯦ. ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯃꯍꯤ ꯈꯔ ꯂꯩꯔꯒ ꯄꯨꯔꯛꯂꯦ ꯑꯗꯨꯒ ꯔꯣꯃꯦꯁꯀꯤ ꯌꯨꯝꯒꯤ ꯇꯦꯔꯦꯁ ꯃꯊꯛꯇ ꯆꯥꯅꯕꯁꯤꯡꯗꯨ ꯄꯨꯈꯠꯂꯒ ꯔꯥꯎꯟ ꯀꯣꯏꯁꯤꯜꯂꯒ ꯐꯝꯃꯤ ꯑꯍꯨꯝꯗꯨ. ꯑꯗꯨꯒ ꯃꯍꯤꯗꯨ ꯔꯥꯎꯟ ꯑꯃꯅꯤ ꯊꯛꯆꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯙꯅꯕꯤꯔꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ. ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤ. ꯃꯔꯨꯞ ꯑꯅꯤꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ.